Image PAODAM yang tabiri besungbu Yunam Anuradha Devine Kono Krumzari. Housing Maroiba PAODA National Amadi State Award Panglaba Oza Samutaramna Opogi Tharam Pangthokre. Manipur ki miyam amadi nahasing asi yamna phai adubo Manipur ki lengaka sidi phate haina Lok Sabha ge MP Ramprit Mandal na haikre. Lamyan bahizam irabor ki chahi samaga kumanga subang mapokumon tharam pangthokre. Loinana Charanjit Singh Channe Punjab ki Chief Minister oina wasak laukre. Hazai pau sanung na pizari Manipur lenga ki education as Department Sinduna National Teacher Award lisangani kumathoi Ningmario Sembrebo amasung State Award Oza Mapambo Taramna Okre ngasi Hotel Classic Grande Impalda pangthoki batharamdada Union Minister of State Education and External Affairs Dr. R.K. Ranjana lenga ki skunsingi manungda National amadi State Award Oza putokpasingi infrastructure amadi Chakotharangi Thabak Singh Paikhatpada Ahambada Kudong Saba Pigani Handle out Toki Oza Ningmario Sembrebo Ikai Kumnabo Utpakalonana Lupalaka Amagi Selgi Mana Mamang the State Level Teachers Day Celebration da Lengana Pikrabani Oza Asi Ukrund District Ki Tangrai Dagini Mahag Ukrund Higher Secondary School da Mathematics Subject Takpani Mahagsi Education ki lamda Ozagi Thabak Tawbadagi National Award Phangba State Sigi Amatangaraba Ozani Mangna Class 1 dagi 12 Fawbagi Mairoishingna Math Subject Asitambada Laina Kangbangamnaba Bio Quarter Number System Kauba Anoba Number System Amaputopada Natana English Pabada Mahiroishingna English Dictionary ge Wahi Sing Sumna Haibangamnaba Subject Sub-Syllabus Kauba Concept Amasu Sangbatki Ngasigi Tharamda Wangangaduna Union Minister of State R.K. Ranjana Hai Prime Minister Narendra Modi na Notice State Singda National Education Policy Implement Tawduna Anoba University Kunipan Sangbanaba Panam Thamle Hariba University Sing Adu Skill Development Best Tawani Haiki Award Tawniba Ozato Magi School to the Sataka Magi School to condition Adu the Maga Loinariba Associate Teachers Mayam Sindo Madu the interact Tawna Butanza Malona Pitani India government Kanariba proposal of a those schools who produced the national award and the state award Adu school National Award Putoba, State Award Putoba, Adu school the first priority for infrastructure development and overall development set. Adumba award Okran Higher Secondary School ge lecturer Ningmarao Semre Yauna State Award Ozama Pambu Kudon Port Pituna Ikai Kunaba Utkraba Ozasing Adude Anand Singh Higher Secondary ge lecturer Kulam Mamtombi Devi Puba High School Senapati ge Science Graduate Teacher HIS Rolling Sound Rocco Kangabo Higher Secondary School ge Primary Teacher Atopam Ranjita Devi Sadar Patel High School Kurkul ge Arts Graduate Teacher Puyam Priwater Singh LKT High School Government Aided Sisipur ge Head Teacher Lalsank Liana Palel High School Government Aided Kaksing ge Head Teacher Salam Manichau Singh Chingmai Upper Primary School Bisnupur ki Hindi Matriculate Teacher Ningthauzam Binoy Singh Iboton Sana Girls Higher Secondary School ge lecturer Lisam Jitesuri Devi Amadi Liwa Chanenka High School Chanenge as graduate teacher Saipani Royal Moyoni Manipurda Hoki Bapung Kunmarida Mioi Chamaga Humbudrani Panona COVID positive Oibathena Mioi Amana Lekidre Mioi Lisangani Kuntramari test of Bada Mioi Chamaga Humbudra Nipan positive Oi Kiba Maramna Ngasagi positive Oibagi Chang Zada Nipan Dasming Nipan Yauke COVID-19 lights at Sandarok Padagi Ngasi Pawuda
Manipurda mioi lakh ama lising taranipan chatrok humbudra humdoi COVID positive oikre. Laikhidrabana lising ama chanipan kuntranitoi sukre amadi mioi lakh taranitoi lising humbudra mathoi samapant marphu marina test aukre. Kaksing district ta hoki bapung kunmarida mioi marphu taruk test tawbada mioi ohum positive oiki mioi singa silenga ke testing center da humpu manga ziban hospital na mapal amadi ima hospital da taranitoi test tawkibani maduda mioi ohum lenga ke testing center da positive oiba thena kibani Malimpumbagi mioi na COVID positive case koti kunitoi lakh marabutara humdoi Lising humbutra taruk sumna taramanga sukre masigi manungda case lakh niputaret lising taret sahum amana lekhidre Case koti konta lakh humpu lising nipu mari chatruk tarani panari ko batawkre pandemic asida malimgi lebak sing manungda khwaidagi positive case masang yamba lebak asi case koti mari lakh kumapan chamapan taruk thengaduna USA na oide Indiana case koti ahum lakh kuntramari lising humbutani panchamari taramapan thengaduna ani subada amadi Brazil na case koti ani lakh tarani to lising kuntramapan chatret marphum doi thengaduna ahum suba positive case masing yamba lebak oide India ge oinadi Maharashtra state na case lakh humpu manga lising kumatoi chamapan taramanga thengaduna anba Kerala na case lakh Nipumanga lising nipan chamri humputaruk thengaduna anisuba amadi Karnataka na case lakumapan lising humputare chanipan humputaruk thengaduna suba positive case masing yamba state oiri Manipur gi miyam amadi nahasangasi yamna phai adubo Manipur gi lenga kasidi phatte MLA oidagliba singa asi masa masagi imung manungi khanba ngakta oina tawi haina Lok Sabha gi MP su oiriba Janata Dal United ZDU के National Secretary in charge North East Manipur State Oiriba Ramprit Mandana Haikre. Ngasi kaksing sumak laikai Janaram Holda Janata Dal U37 kaksing Assembly Constituency na sinduna lakadariba Taranitur Suba Manipur Legislative Assembly Mikhal Gamari Lenana Party asida kaksing Assembly Constituency da mirep oinanda bagidamakta semsariba Naurem Nabachandrabu ZDU da Yaurokpada taramna okpage tharamda athoiba mitum ko oina sarugyaduna MP Ramprit Mandana phongdokhibane Janata Dal United 37 Kaksanga Assembly Constituency na Sinduna pangthokiba tharamadda JDU Manipur Unique President Hangkhan Pao title na thoramapu oiduna Manipur ge tongan ba Assembly Constituency singda Party asage intending candidate sing amadi JDU Manipur State Unique Thaupuba Kayana Sarugi Yaduna Pangthokiba Thoramaduda MP Ramprit Mandana Makataraduna ZDU Party Asibu Luchingliba Bihar ke Chief Minister Nitish Kumar ge Wakhalon Singh Miyamda PAODAM Bakaloinana ZDU Party Asi India ge State Taratareta Unit Singh Labour Party ne Party Asina Lengagliba Bihar da Panchayata Nupi Singhe Chada Yankai Government job da chada kuntra ni thopiri masi India ge mafam ba teida leite ZDU ge Mirep Singh mai pahan biduna lenga ka paibada yahun bio hainaso Manipur ge miyang ge puning sing sinki Tharomaduge Tharomapu Oikiba ZDU Manipur Unique President Hangkhan Pao title na Pongdokibada ZDU City Sensatumsa Yaudaba Amasung Miamge Kanba Biada Sahi Taratarete Hana Lengak Paidaklaba Nitish Kumar na Lusangleba Party Amane Party Asida Hanba ticket Pinaba Haizarak Pasida ticket Pigani Party Karana ticket ke damak mi amasu kausinduna munahanba sel lobge thabakadu ZDU di tawroi kaksing assembly constituency ge oina Naurem Nabachandra da ZDU ke ticket soidana pire haina sulong tholomki
Taramadunga Mari Lainana intending candidate Naurem Nabochandrana High vote leptuna Lamdamasige Miamge Sebatauge Haiduna BJP da Yaurure Adubu Miamge Sebatauda Hena Kudong Saba Pangane Haibage Wakalonda Zedio da Yauduna Mekal Tenganaba Pirebas Lojabane Kaksing Kendra Asi Miamna Mahapo Amutang Nung Sibiduna MLA Ohenbio Kaksing da Kari Ohumba Purakpake Haibudu Yengbio Haike Canada City da ngasi September gi tang tarama ponte Indian time da September gi tang kunda pangthokiba lebakar sige oina khwaidiki chawba Calgary Marathon 2021 da Manipur gi maiting mecha ohumna sarugya duna Canada Manipuri singi puari itihas ama semkhre Malim gi lepakya dagi lakpa athlete sing kyana sarugya duna pangthokiba Calgary Marathon 2021 da Manipur gi Ahibam Papak Amadi Songtam pe idi anina kilometer Marupuni Toiga meter Kunitoi Sangba Pul Marathon da sarugya ke Aduga Manipur dege Konthau Zamp Lenina kilometer Kumatoi meter Chama Changba Ha Marathon da sarugya ke Canada City ge khwaidigi chawa marathon da aduda Manipur dege Maitai Masa Ahibam Papak na full marathon da Pung Ahum Minute Kunipand second kun Tenduna Chamaga Kunipand Suba position CIC na Pung Mari minute Yankai Mapond second Kuntraum Doi Senduna Chamanga Yankai Nito Suba position Aduga Hamarathange Oina Manipur Dege Maite Masa Ke Lenina Pung Anet minute Tara second Tara Nito Senduna Chatreka Nipumari Suba position Take Haiba Marathon Asida Q-Rex Justin na Pung ani mine control doi second tara manga Dog Stater Adam na Pung ani minute contrataruk second nipu mapanta amadi Clemodan na Pung ani minute nipu second nipu taret senduna mathangsina anba ani suwa amasung ohum suwa takhi Lamyan by Hizami Irapoki Tahi Tamaga Kumanga Subamapo Kumon Tauramp Ngase Tawal District Wangsang Surokai Bump Laikai the Leba Palem Patho Masaigol da Pangthokre Masaigol Asige Thopuba Singna Silaga Pangthokiba Tharamba Aduda Sina Institute of Medical Sciences ke Director Su Oidiba International Awardee Dr. S. Kumar Palem Pantho Masaigol Wangsing ke President Su Oidiba Dalit Sahitya Academy Manipur India ke National Secretary Yumnam Mahendra Kumar MMWO ke President S.K. Wajid Saha MSUG Hanage President Manjit Sarangthem Amasung International Teacher Awardee Taksam Rameshona Matangsana Sibgas President Amasung Gas of Honor Singh Oina Sarugya K. Sibgas ke Warolda Sina Institute of Medical Sciences ke Director Su Oidiba International Awardee Dr. S. Kumana Hai Malinda Paumi Singna Lodiba Thaudang Asi Yamna Chawi Tamthiraba COVID-19 Laina Laisana Marampo Oidaga Mipung Kudimangna Nik Launa Lainarabasu Paumi Singna Thawai Kubak da Hablaga Miam da Pau Pangan Kiba Taganingai ne Kudung Tiba Kyada Leptana Tabak Tauriba Paumi Singbo Ana Layenge First Aid Ki Matangda Train Tauba Matautai Maramasina Sina Institute of Medical Sciences na Paumi Singda Tha Ahumge Oiba Certificate Training Course Lemna Piragani Hariba training ka ase yawbining basingna Paumi Chani Chahum Oirabasu editor ge Kutangda Institute asida Pau Pibir O Paumi Singbo Hidakapa Fast at Pibane Singba Sink Haiba Haibasi Tangai Pade Haiba Wakalonda training ase Pinaba Wareblau Kibane Haiki All Manipur Student Union Tengdopon
District Committee gi dauna pham pugataba khanbagi achamba thorom ama Maitei Council to More office ta pangthokre. Thoramatu da Maitei Council to More gi President M Thoiba Emso Mayai Loisangi Secretary General Birkamjit Tongam Khanongpok Apunba Ndipi Loke President TS Ibmal Amadi Hanagi Emsu gi Thopuramba Singh Sarugaki. Emsu Technopan District Committee gi Khallaba Nauna Pham Pugataba Singh Adudi President and Tomba Vice President Al Kuper Vice President A Thanen General Secretary Kartik Amadi Women Affairs Yauna Puna Nauna Pham Pugataba Mioi Kun Haki. Ngasi Semai Kendrage MLAs Dingo Singana Ani Suba Tangake Oina Laikhidraba Hanage MLA Oirambage Mengda Semba Dr. Haikam Borazau Singh Memorial Trust ke Makada Gamen ke All as Pension ge Kudong Saba Pangang Kraba Chahi Humbuda Suraba Ahal Singda All as Pension Lupa Lising Magasawa Amade Sol Amagapuna Yentokre Ngasi Kanglatongbe Amade Pumlo Kungangi Akoi Bagi Al Oiraba Singda Yentokeba All as Pension ge Sempam Adu MLG Tage Pangba Toloke Sempam Dagi Yenmani Ngasi Tongan ba Mapamda Pangtukiba All as Pension Yentopagi Tarambatuda MLA na Haikibada Semai Kendragi Oina State ke MOAP Amati Indira Gandhi All as Pension Scheme ge Bakada Sahi Suraba Ahalamant Loina Thagalabasu Kalaktaba Yarokpadage Ngasige Pension Yentopagi Taramase Pangtuk Sabane COVID-19 Madam Mari Lainana MLA na Semai Kendragi Hanba Dose ki Vaccine Kap Kraba Amadi Matam Suraba Mipung Kudimangna Anisoba Dose Kapthongna Apil Tauke. Loinana September ge Tarik Kunipan dage Semai Kendragi Anisoba Dose ke Vaccine Kap Horagane Haike Ngasigi All as Pension Yentopagi Tharampa Aduda Mayang Langjin Jilla Parishad Member Kanglatombi ke Gram Pansai ke Pradhan Upa Pradhan Pumlog Gram Pansai ke Pradhan ta Amadi BJP Sangmai Mandenge President Su Sarugya ke MLA ke Ranjit ke Thausil Thaurang ke Makada Community Health Center CHC Wangu Laifamna Ani Suba Round ge Mass COVID-19 Vaccination to Wage Thabak Ngasidagi Sugunu Kendra ge Manung Channel Leiba Waru Kokta Pangthokre Sugnu Kendra COVID vaccine kapayaraba mipung kudimak sungsoi soidana matachitana vaccine kapthong naba MLA ke Ranjitna paikhalakpa thaurange makada Mathang thage October tang Nipan Pawa Sadakadaba mass COVID-19 vaccination tawa aduda CHC Wangugi doctor nurses amadi staff singna asa worker COVID task force ki matenga loinana Punna Mioi Chamaga Kulumdoi Mukta COVID vaccine Kaptokiba Aduda Anisuba dose dana Mioi Chamaga Tarahundoida COVID Hida Kapke Sahi Yamlaba Ahal Singh Yauna Kul Tangnana Laiba Bisnupur District Kumbi Kendrage Manungchana Laiba Ithai Laikongna Jingba Kungang Singdagi Mioi Kiasul Laktuna COVID vaccine Kaptopa Aduda Saruyake COVID vaccine kapagi thabak makhatana thasage tang kunithoida nungu jairel khongyam tang kumari dana wangu sannangkhong tang kuntareta tangzen khunjau tang kumapanda khorsan tabe tangzen khunau chajing khunau charel khunau amadi mathang tha october tang amada wangzen khunau tang mari dana pangal tabe tang tarukta wang mamang sabal Nongyai Kong Amadi Tang Nipandana Wangu Terada Anisuba Roundgi Aroiba Oina COVID vaccine Kaptopani Haidi. Vaccine Kapagi Tabakaduda CHC Wangu Laipangi Hospital Management Committee Gi PAODAM 20th Hospital Asina COVID vaccine Kapa Hek Horak Padagina Ngasi Pauba Achawa Mating Panduna Laglibani Haidi. Lamlai Maikai gi Ladiba Lopam Signa Hosek Oidaba Pilam Sing Yang Sinbage Kongsat Ama Lamlai Mapari Tawal Lopa Amadi E Lomi Timgi Agricultural Expert Mayamga Loidana Pangthokre Ngasige Kongsatadu Political Activist Sapam Kanglipal Maiting Lusenke Lamlai gi Apunba Lopamgi Chada Kunmanga Henbagi
lau supanta pandraba mafamsing oire masigi mathakta hojik lau paliba laufamsingi chada kuntra khare henbagi phau salaroidaba haibadi lau loklairoidaba mafam oire atoba laufam chada taramanga amadi phau mapung phana salaroidaba haibadi lau ubada changkhiba sempampa adugi tangkai phauba hanjinba ngamlaroidaba mafamsing oire maramaduna lau lokadariba mafam asi sumnatagi chada kuntra rom tamak oiragani ngasigi yangsing khongsat aduda social worker Laistram Raghumani president apunba lomi kunai lamlaisu sarugyakhe ngasi Thawal district ki manung chanba hairokta hairok part 2 gram panchayat na konba mafam hairok part 2 litant mamang leiraktage hauraga hairok part 2 khangabok Jingol da Leiba Diet Center Housing Housena CHIC Community Home Isolation Center oina leidiba lambige naget animakta uzara pambi lising amaga chani thakre ngasi uchara pambi sing adu hairok part 2 gram panchayat ke pradhan nominee TS Premjit Singh amade 1 dagi tarahumdai phawbage Ward member sing hairok part 2 development committee amade panchayat asina koliba mafam sing dagi nupa amadi nupi chanigan nipuna masa masage leijapa yot thangna chingba puthuraktuna mayam punna khusamnaduna mafam thongna khaidoktuna pangthokibani haire Punjab ki anawa chief minister oina Charanjit Singh Chanibu Chandigarh da leiba Raj Bhavan da ngasi wasak laukre Mahana state asigi ahamba dalit chief minister oire governor Banwarilal Purohina Mahako office paiba amade aron mangapage wasak lahonke Mahakaloinana Sukhjinder Singh Randhwara amasung office Sonibu cabinet minister Singh oina wasak lauke Congress Luchingba Brahmant Mohinder Di deputy chief minister gi Phamadullah Habiyakide ngasigi tharamadda Rahul Gandhi state Congress leader Navjot Singh Sidhu assembly speaker Rana KP Singh Rajya Sabha member Ambika Soni ne chingba surugya Hanagi chief minister Captain Amarinder Singh Di yaukide party na ma ko ikaiba pire habadike mahag thangsan numita pham thadokibani hairi China ke property giant Evergrande Salputhare hairi Evergrande ge share singi chahitara ge manungda khwaidiki chang hantana chada taramanga ge makada leire makogi wall management products with real estate ge Evergrande na investor singda sell sing bahokre September ge tangkulum doida farm bond ge matung ina interest oina US dollar million marphum doi dasmik manga pigadabani Evergrande ge Loishindriba residential project sing Loishina bagi sampam sing bank sing na makata na pithararo haikre experts sing na haibada property giant asana sel ka hena pusali Evergrande de ke property Loishin kiba mioi mayam amage sampam manglaba yai hairi Evergrande da thabak suminaba company mayam amasu leidi makoi adugi manung dagi construction farms design pump sing amade material supplier sing na yamna hena mangjagani hairi China ge city Chaniga Marpuda Evergrande ge real estate project lisang maga chahum mena lai domestic bank chamaga humbudra mathoi amade financial firm chamaga kumathoi da Evergrande na sell singkadaba lai hairi housing arobada maroiba pau amane pizari national amade state award phanglaba oza samutaramna opogi thoram pangthokre Manipur ki miyam amade nahasing asi yamna phai adubo Manipur ki lenga ka sidi phate haina Lok Sabha ge MP Ramprit Mandal na haikre Lamyan bahizam irapor ki chahi chamaga kumanga suba mapok kumon tharam pangthokre Loinana Charanjit Singh Channe Punjab ki chief minister oina wasak laukre Image PAODAM asigi de matang sida loijare miyang tabiri besungbo amukana kurumjari